ꯑꯩ 2024ꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯌꯣꯠ ꯊꯥꯡꯒꯠꯄ ꯍꯧꯔꯛꯑꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯍꯨꯝ ꯍꯦꯟꯅ ꯖꯤꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯁꯥꯟꯅꯔꯛꯑꯦꯕꯀꯣ ꯑꯩ केजी 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯈ꯭रे ꯃꯁꯜ ꯈꯔ ꯒꯦꯟ ꯇꯧꯕ ꯉꯝꯃꯦ ꯑꯦꯞꯁ ꯐꯥꯎ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯑꯩꯁꯦ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄꯗ ꯇ꯭ꯔꯦꯅꯔ ꯌꯥꯎꯗꯕꯤꯗ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯅ ꯀꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯣꯏꯅꯣ ꯑꯩꯁꯤꯕꯨ ꯗꯥꯏꯠꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯅ ꯀꯣꯛ ꯌꯥꯝ ꯉꯥꯎꯒꯦꯕ ꯁꯤꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯖꯤꯝꯗꯤ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯧꯒꯅꯤ ꯈꯪꯗꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯀꯩꯝ ꯋꯥꯔꯨꯔꯅꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯪ ꯖꯤꯝ ꯀꯃꯥꯏꯅ ꯁꯥꯟꯅꯕ ꯍꯧꯒꯅꯤ ꯀꯩ ꯗꯥꯏꯠ ꯆꯥꯔꯒ ꯐꯤꯒꯔ ꯐꯖꯈꯠꯂꯛꯑꯒ ꯐꯤꯠ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯗꯤ ꯍꯦꯛꯇꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯅꯕ ꯖꯤꯝ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯣ ꯅꯪꯅ ꯂꯣꯀꯦꯜ ꯖꯤꯝ ꯑꯣꯏꯒꯦꯔꯥ ꯈꯔ ꯐꯖꯕ ꯀꯃꯔꯁꯤꯌꯦꯜ ꯖꯤꯝ ꯑꯣꯏꯒꯦꯔꯥ ꯌꯣꯠꯄꯨ ꯄꯥꯏꯕ ꯂꯩꯔꯕꯀꯣ ꯌꯣꯠ ꯊꯥꯡꯒꯠꯅꯕꯕꯨ ꯂꯩꯔꯕ ꯌꯥꯔꯦ ꯖꯤꯝꯗꯨꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯀꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅꯒ ꯅꯪ ꯈꯟꯖꯥꯟꯅꯕ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯑꯗꯣ ꯃꯁꯜ ꯒꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯃꯁꯜ ꯕꯤꯜ ꯇꯧꯕ ꯉꯝꯒꯅꯤꯕꯀꯣ ꯑꯩ ꯃꯌꯥꯝꯅ ꯕꯤꯒꯤꯅꯔ ꯑꯃ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯌꯥꯕ ꯋꯥꯔꯛ ꯁ꯭ꯄ꯭ꯂꯤꯠ ꯑꯃ ꯍꯞꯇꯥ ꯑꯃꯗ ꯀꯃꯥꯏ ꯀꯩ ꯄꯥꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯌꯥꯝ ꯊꯤꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯗꯕ ꯕꯤꯒꯤꯅꯔꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯒꯗꯕ ꯑꯃ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒꯀꯣ एक्सरसाइज की मतंग अमा हायरंगेबको नोइद सुंसोय सोइदबि थोलअदबा अखोइना जिम गुमा अनौब सानबा हौगलकपा मतंदा अखोइनाको जिम अमदा हेक चंगगा सानबा मतंदा अखोइजे खौतक चाबा अमदुम लेगरेबा आइगी ओइना मा हायरंगेबको आइजे अपुनबदगा नोंफादोक चटपा मतंदाको एगोंदा खौतक चाबा अम लेबो कमाइना खौतक चागे हायबा मतंदा आइना एक्सरसाइज का तबो मतंदाको आइना पाइजेबु चुम्मिब्रा लारिब्रा असिगी मसा फबा ट्रेनर गा लेबा म्यामदा मसा फबा अदुम लेरमनेबको नंग जिम चंगु मतंदा अदा मोइना कई हायरकदगे कई आइना तौइजिबु लाले काइना ngang kadra kaina isada adugum ama yot thangatlige akoina soirabra soidabra kaina adugum ama khajana dum yawrkaneba sujoi soidabida nangondu thokaneba sigije kaim khalluno adugum mitangda ai haijarakebko gym habje yam tina supporting oiba community amaneba gym gi community je nang ek changu matamdane nang naga exercise soire ai jibu kaina nangoda nungaitabam phawdo minaga judge tokadra habdo mina judge sukau tawroiba oina dumneko nangoda semdokpirakaneba oina fajana nangnaga iyamba itaw sigi exercise kamai tawge kainaga masa phaba mi kijabade yengodagadi aduda changuga hangu matamdane moina ne am tina harao harao nangoda sumai taw sine sine takpi tambirakaniba yam tina adunako nangna gym sanaba hogolakpoda aingoda ju thokibeni ko ina share tawjeje mina kai harakadage khokidage ai jibu chumibra lalibra kainaga खजानब अमा लेबदो अकीब अम फावदो अदुम सुंगै लेबिरोनु जिम मेक सानब मतमदा मीना नंगोदा जस्ट सुंदौ तौरोय जिम मनुंगदको ओइना दुम नंगोदा सेंदोक बिरकनी सिनि मा लेबिरेको अदो होजि एक्सरसाइज की मतंगदा लागे आइना शेयर तौजरकदो वर्ड स्प्लिट जे बिगिनर की ओइना बेसिक ओइबा एक्सरसाइज इसम चम मागातने अदुगा याम थिना दि कानागदबा अदुगा को हप्ता आमदा मरी रखकसु सानदनिको जिम हप्ता आमदा मरी रखकसु चतोइने अदो याम थिना कानागनी सिगि याम थिना इफेक्टिव ओइगनी बिगिनर दको अदो आई हाइजरागे मंडे दे हुजलजिको मंडे नुमिदा तादि चेस्ट ने लेग ने ट्राइसेप ने चेस्ट की हाना हाइरागेको चेस्ट की अहामदा फ्लैट बेंच प्रेस तौबिरो सेट अहुम अहुम रेपिटेशन 10 अनिसुदा इंक्लाइन बेंच प्रेस तौबिरो सिजि चप मानाना सेट अहुम अहुम रेपिटेशन 10 तौबिरो उजिरंग लेग की लाजिको लेग की एक्सरसाइज ओइना अहामदा बारबेल स्क्वाट तौबिरो सेट अहुम अहुम रेपिटेशन 10 तौबिरो अनिसुबदा लेग एक्सटेंशन तौबिरो लेग एक्सटेंशन जिदना अमु सेट अहुम तौवो अदुगा रेपिटेशन 30 तौबिरो अदुगा क्वाइ लास्टा ट्राइसेप की मा हापचलजे ट्राइसेप की ना ट्राइसेप प्रेस डाउन तौबिरो सिना रेपिटेशन 30 ओयोबको अदुगा सेट अहुम तौबियोबा सेट अहुम रेपिटेशन 30 लोइरे मंडे की वर्कआउट सेदा मथंग तारकपदा ट्यूसडे लेबिदो रेस्ट अमु लेबिरो अदुगा वेडनेसडे दना अमुनेको शोल्डर ने बैक ने बाइसेप ने सी अहुम जे पारजे कोइ फर्स्ट ता शोल्डर की ओना हारागेको शोल्डर की ओना एक्सरसाइज से अहामबदा ओवरहेड प्रेस तौबिरो सिजु सेट अहुम रेपिटेशन 10 तौबिरो अनि सुबोइना शोल्डर की लेटरल रेजेस तौबिरो सेट अहुम रेपिटेशन 30 तौबिरो सिना होजिना बैक की दमु लाजे बैक की जे अहामबोइना बारबेल रोइंग तौबिरो सेट अहुम रेपिटेशन 10 तौबिरो मथंगना लेट पुल डाउन दा लाजे लेट पुल डाउन जिदजु सेट अहुम अहुम तौबिरो अदुगा सिगिजिना 12 रेपिटेशन तौबिरो अदुगा होजिना बाइसेप की दमु लाजेको बाइसेप की अहामबा एक्सरसाइज ओइना स्टैंडिंग बारबेल कर्ल जे सेट अहुम रेपिटेशन 10 तौबिरो अदुगा क्वाइ लास्ट hammer curl je set ahum repetition 30 tौबिरो सिने लोइरे वर्कआउट वेडनेसडे की वर्कआउट सेदा लोइरे को अदुगा मथंगी थर्सडे जे मु ऑफ लेबिरो अदुगा फ्राइडे दना ngasai मंडे जो तौगिबा चेस्ट ने लेग ने ट्राइसेप ने चमानाबा एक्सरसाइज कइदो अमुक तौबिरो अदुगा सैटरडे दना मु ngasai वेडनेसडे द तौगिबा शोल्डर ने बैक ने बाइसेप ने अदुगी एक्सरसाइज तो चमाना नौ तौबिरो अदुगा संडे रेस्ट लेबिरो अदुगा मंडे दगी मु हौरो ngasai gi मंडे दगी रूटीन चमाना सिगी वर्कआउट स्प्लिट जे फॉलो तौरो सिगी जे यारे सिगै खखंगो मतम दने नंग सिगै जे खक तौबो मतम दने नंग
ꯕꯤꯒꯤꯅꯔ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯃꯁꯜ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯒꯅꯤ ꯌꯥꯝ ꯊꯤꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯗꯕ ꯋꯥꯛꯑꯥꯎꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯑꯃꯒ ꯍꯥꯞꯄꯝꯒꯦ ꯑꯦꯛꯁꯔꯁꯥꯏꯖꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤভ ꯑꯣꯚꯔꯂꯣꯗ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁꯤভ ꯑꯣꯚꯔꯂꯣꯗꯁꯦ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯛꯆꯥꯡ ꯊꯨꯅ ꯀꯟꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯁꯜ ꯒꯦꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤভ ꯑꯣꯚꯔꯂꯣꯗꯁꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯊꯥꯡꯒꯠꯂꯤꯕ ꯌꯣꯠꯇꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯍꯦꯟꯒꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯪꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁꯤভ ꯑꯣꯚꯔꯂꯣꯗ ꯑꯗꯨꯝ ꯇꯧꯖꯔꯝꯃꯗꯕꯅꯦꯕ ꯅꯁꯥ ꯍꯦꯟꯅ ꯀꯟꯈꯠꯂꯛꯑꯗꯕꯅꯦꯕ ꯅꯁꯥ ꯍꯦꯟꯅ ꯀꯟꯈꯠꯂꯛꯑꯕꯅꯤꯅ ꯃꯁꯜꯁꯨ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯔꯛꯑꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯃꯁꯜ ꯕꯤꯜꯗꯤꯡꯗꯗꯤ ꯌꯥꯔꯦ ꯁꯤꯈꯩꯁꯦ ꯈꯪꯕꯗ ꯑꯦꯛꯁꯔꯁꯥꯏꯖꯀꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯩꯊꯕ ꯌꯥꯔꯦ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦꯀꯣ ꯗꯥꯏꯠꯀꯤ ꯑꯣꯏꯅ ꯅꯪꯅꯀꯣ ꯃꯤꯅ ꯍꯥꯏꯅꯔꯝꯒꯅꯤ ꯁꯤ ꯆꯥꯎ ꯑꯗꯨ ꯆꯥꯎ ꯂꯐꯣꯏ ꯌꯦꯔꯨꯝ ꯁꯪꯒꯣꯝ ꯑꯣꯠ ꯆꯥꯒꯗꯕꯅꯦ ꯀꯩꯅꯣ ꯆꯥꯎ ꯄ꯭ꯔꯣꯇꯤꯟ ꯕꯥꯔ ꯆꯥꯎ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯅꯪ ꯂꯥꯞꯅ ꯊꯝꯈꯣꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯑꯁ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯣꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄꯗ ꯅꯁꯥ ꯐꯒꯠꯂꯛꯅꯕ ꯈꯪꯒꯗꯕꯁꯦ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯣꯇꯤꯟ ꯏꯟꯇꯦꯛꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯈꯪꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯁꯦ ꯅꯁꯥꯒꯤ ꯕꯣꯗꯤ ꯋꯦꯠꯁꯦ ꯀꯦꯖꯤ ꯀꯌꯥ ꯂꯨꯝꯒꯦꯅ ꯈꯪꯗꯣꯛꯆꯔꯣ ꯑꯗꯨꯒ ꯅꯪꯅ ꯂꯨꯝꯃꯤꯕ ꯀꯦꯖꯤꯗꯣ ꯑꯗꯨꯗꯅꯦ 1.5ꯇꯩꯅ 2 ꯒ꯭ꯔꯥꯝ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯏꯟꯇꯨ ꯇꯧꯁꯜꯂꯣꯕ ꯑꯗꯨꯒ ꯇꯥꯔꯛꯄ ꯐꯣꯟ ꯑꯃ ꯂꯩꯅꯦꯕ ꯑꯗꯨꯒꯤ ꯔꯦꯟꯖꯇꯣ ꯑꯗꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ ꯆꯥꯕꯤꯌꯣꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯤꯟ ꯒ꯭ꯔꯥꯝꯗꯣ ꯌꯧꯅꯕ ꯆꯥꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯆꯥꯕ ꯃꯇꯝꯗ ꯅꯪ ꯃꯁꯜ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯅꯪ ꯐꯤꯠ ꯑꯣꯏꯕ ꯅꯁꯥ ꯐꯒꯠꯂꯛꯀꯅꯦꯕꯀꯣ ꯁꯤꯒ ꯈꯪꯕꯤꯔꯣ ꯌꯥꯔꯦ ꯑꯇꯩꯒꯩꯗꯣ ꯌꯥꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯜꯂꯨꯔꯅꯨ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯕꯅꯤꯅ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃ ꯍꯥꯏꯔꯝꯃꯒꯦꯀꯣ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯖꯦꯁ ꯇꯧꯖꯒꯗꯕ ꯔꯤꯀꯃꯦꯟ ꯇꯧꯒꯗꯕ ꯁꯄ꯭ꯂꯤꯃꯦꯟ ꯑꯅꯤꯈꯛ ꯂꯩ ꯑꯍꯥꯟꯕꯗ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯁꯤꯅꯀꯣ ꯅꯪ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯒ꯭ꯔꯥꯝ ꯑꯩꯅ ꯌꯧꯅꯕ ꯅꯁꯥꯒꯤ ꯄ꯭ꯔꯣꯇꯤꯟ ꯏꯟꯇꯦꯛꯇꯣ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯆꯥꯕ ꯊꯛꯄ ꯌꯦꯔꯨꯝꯗꯒꯤ ꯂꯐꯣꯏꯗꯒꯤ ꯌꯦꯟꯗꯒꯤ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯁꯤꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯃ ꯑꯣꯏꯅ ꯆꯥꯁꯤꯟꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤꯀꯣ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯁꯤꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯒꯗꯕ ꯁꯄ꯭ꯂꯤꯃꯦꯟꯁꯤꯅ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯅꯤꯀꯣ ꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯌꯥꯝꯗꯀꯣ ꯁꯤꯒꯤꯗꯤ ꯃꯤꯅ ꯍꯥꯏꯔꯝꯅꯤꯀꯣ ꯀꯤꯗꯅꯤ ꯁꯣꯛꯄꯅꯤ ꯑꯗꯨ ꯑꯗꯥ ꯑꯗꯩꯗꯤ ꯁꯝ ꯀꯦꯜꯂꯛꯀꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯇꯁꯦꯡꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯥꯏꯁꯤꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦ ꯀ꯭ꯔꯦꯇꯤꯟ ꯍꯥꯏꯕꯁꯦ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯋꯥꯔꯜꯗ ꯗ ꯃꯣꯁ ꯔꯤꯁꯔꯁ ꯁꯄ꯭ꯂꯤꯃꯦꯟꯅꯦꯕ ꯀ꯭ꯔꯦꯇꯤꯟ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯑꯁꯣꯛ ꯑꯄꯟ ꯑꯝꯇ ꯂꯩꯇꯦ ꯏꯁꯥꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯍꯜꯂꯦꯅ ꯃꯤꯅ ꯍꯥꯏꯔ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕꯤꯗ ꯄꯨꯡꯍꯥꯏ ꯍꯥꯏꯅꯕ ꯋꯥꯅꯦꯕ ꯑꯗꯨꯒꯤꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯈꯛꯇꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯤ ꯍꯥꯏꯅꯕꯗꯤ ꯃꯄꯥꯟ ꯂꯝꯗꯁꯨꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯁꯤꯃ ꯊꯥꯖꯕꯤꯌꯨ ꯀ꯭ꯔꯦꯇꯤꯟ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯗꯕ ꯁꯄ꯭ꯂꯤꯃꯦꯟꯅꯦ ꯁꯤ ꯂꯩꯔꯦ ꯁꯄ꯭ꯂꯤꯃꯦꯟꯗ ꯁꯤ ꯑꯅꯤꯁꯦ ꯈꯛꯇꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯖꯦꯁ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯑꯝꯇ ꯗꯔꯀꯥꯔ ꯇꯥꯔꯛꯇꯣꯏꯅꯣ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨ ꯑꯗꯥ ꯐꯤꯁ ꯑꯣꯏ ꯀꯥꯏꯅ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯒ ꯊꯝꯃꯨ ꯅꯪ ꯁꯤ ꯑꯅꯤꯁꯦ ꯈꯛ ꯆꯥꯕꯤꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯅꯁꯥ ꯐꯒꯠꯂꯛꯄ ꯉꯝꯒꯅꯤ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯤꯡ ꯑꯃ ꯌꯥꯝ ꯊꯛꯄꯤꯔꯣ ꯏꯁꯤꯡꯁꯤ ꯅꯪ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯕꯅꯤ ꯅꯁꯥ ꯍꯦꯟꯅ ꯐꯒꯠꯂꯛꯅꯕ 3 to 4 ꯂꯤꯇꯔ ꯁꯤꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯅꯨꯡꯇꯤꯖꯥꯒꯤ ꯊꯛꯄꯤꯔꯣ ꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯔꯒ ꯐꯖꯅ ꯍꯦꯟꯅ ꯂꯩꯅꯕꯀꯣ ꯁꯤꯅꯤ ꯂꯣꯏꯔꯦ ꯁꯤꯗ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡ ꯑꯃꯕꯨ ꯂꯣꯏꯔꯦ ꯗꯥꯏꯠꯀꯤ ꯃꯇꯥꯡ ꯑꯃꯕꯨ ꯂꯣꯏꯔꯦ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯕꯣꯅꯁ ꯇꯤꯞ ꯑꯃꯒ ꯍꯥꯞꯄꯝꯒꯦ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯔꯤꯃꯥꯏꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦꯀꯣ ꯐꯥꯔꯁꯇ ꯑꯦꯛꯁꯔꯁꯥꯏꯁ ꯕꯦꯁꯤꯛ ꯑꯣꯏꯕ ꯁꯤꯝꯄꯜ ꯑꯣꯏꯕꯈꯩꯁꯦ ꯁꯤꯈꯩꯁꯦ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯃꯁꯜ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯒꯅꯤ ꯅꯁꯥ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯉꯦꯀꯣ ꯑꯅꯤꯁꯨꯕ ꯃꯇꯝꯗ ꯅꯪꯅ ꯖꯤꯝꯗ ꯃꯁꯥ ꯐꯕ ꯃꯌꯥꯝ ꯑꯀꯤꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ ꯃꯇ꯭ꯔꯪ ꯀꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯖꯁ ꯇꯧꯔꯣꯏ ꯅꯪꯅ ꯑꯦꯛꯁꯔꯁꯥꯏꯁ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯕꯗ ꯃꯤꯅ ꯖꯁ ꯇꯧꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯣ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯣꯏꯅꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯁꯦꯝꯗꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕꯗ ꯅꯪ ꯀꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯒꯅꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯂꯒ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯁꯤ ꯀꯩ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩ ꯐꯖꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯅꯁꯥꯒꯤ ꯄ꯭ꯔꯣꯇꯤꯟ ꯏꯟꯇꯦꯛꯁꯦ ꯈꯪꯖꯔꯒ ꯆꯥꯕꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯉꯥꯁꯨꯕꯗ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯁꯄ꯭ꯂꯤꯃꯦꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯖꯦꯁ ꯇꯧꯖꯈꯤꯕꯗꯣ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯒ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠꯀ ꯁꯤ ꯑꯅꯤꯁꯦ ꯈꯛ ꯆꯥꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯅꯁꯥ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯁꯤꯅꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯕꯣꯅꯁ ꯇꯤꯞ ꯍꯥꯏꯕꯗꯣ ꯑꯃ ꯍꯥꯏꯔꯝꯒꯦ ꯕꯣꯅꯁ ꯇꯤꯞꯁꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯈꯦꯠꯅꯔꯛꯄꯗꯤ ꯌꯥꯏꯕꯀꯣ ꯀꯩꯒꯨꯝꯕꯀꯣ ꯅꯪꯅ ꯄꯩꯁꯥ ꯂꯩꯖꯔꯒꯗꯤꯅꯦ ꯄꯔꯁꯣꯅꯦꯜ ꯇ꯭ꯔꯦꯅꯔ ꯑꯃꯗ ꯏꯟꯚꯦꯁ ꯇꯧꯕꯤꯌꯣꯕ ꯅꯪ ꯈꯜꯂꯛꯄ ꯌꯥꯏꯕꯀꯣ ꯅꯪ ꯅꯁꯥꯕꯨ ꯏꯟꯚꯦꯁ ꯇꯧꯔꯛꯇꯦ ꯍꯥꯏ ꯅꯪꯅ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯇꯧꯔꯛꯇ꯭ꯔꯤꯗꯨꯗꯤ ꯑꯩ ꯄꯩꯁꯥꯗꯤ ꯂꯩꯇꯕꯩꯅꯦꯕ ꯑꯩꯗꯤ ꯕꯖꯦꯠ ꯑꯃꯗ ꯁꯥꯟꯅꯔꯛꯄꯩꯅꯦꯕ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦꯕ ꯑꯗ ꯅꯪꯅ ꯄꯩꯁꯥ ꯂꯩꯔꯒꯗꯤꯀꯣ ꯄꯔꯁꯣꯅꯦꯜ ꯇ꯭ꯔꯦꯅꯔ ꯑꯃꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯀꯥꯟꯅꯔꯛꯀꯗꯕꯈꯩꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗ ꯌꯥꯝ ꯌꯦꯡꯉꯦꯕ ꯔꯤꯁꯔꯆ ꯌꯥꯝ ꯇꯧꯋꯦꯕ ꯑꯩ ꯇꯧꯕꯗꯤ ꯑꯩ ꯆꯍꯤ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯦ ꯖꯤꯝ ꯁꯥꯟꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯔꯤꯁꯔꯆ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯦꯕꯀꯣ ꯁꯤꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯆꯍꯤ 1.5ꯗ ꯁꯤꯒꯩ ꯈꯪꯉꯛꯑꯦ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯆꯍꯤ 1.5ꯗ ꯈꯪꯉꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯒꯗꯤꯅꯦ ꯊꯥ 2-3ꯗ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯅꯦꯕ ꯑꯩꯅ ꯆꯍꯤ 1 ꯍꯦꯟꯅ ꯆꯪꯅ ꯈꯪꯉꯨꯏꯕ ꯃꯌꯥꯝ ꯇꯝꯃꯤꯕ ꯃꯌꯥꯝ ꯔꯤꯁꯔꯆ ꯇꯧꯔꯒ ꯈꯪꯉꯤ ꯃꯌꯥꯝꯁꯦ
trainer amana tha ani hum de ngonda bayam phajana takpirpa yaiba aina ngasai noida progressive overload ki matang daga haido yot khar henga halo hata khuding gi yada yam thina machang khatane ba ina haido adu yam thina broad ina noida explain to ba yari ba pone ba machang khatane ba ina noida he khogala ba matamda luhan da ba ne ba haido sigi je nangna oja du gi manak ta sanami na di imo imo smile ta odana yot chap ta amda repetition ne henga la ya yot to mu lum khatlo ki ji repetition try to yo bodai di hana gi nipan da halo aduga yot henga la ga sanaro ka siwo makhal makhal me am lai de ba adi aina diet ki matang da ngasai hai je ore protein ka khang haido tasengna amu hogala ko matam de adu da ka ta ya ba ne nang khar khar lei ba matam da adu protein je na ta bida atopa complex carbs na kamai to bono kai kai da cha gani calorie deficit calorie maintenance calorie surplus adai di bulking to bora cutting to bora mayam tholakani ba sigi je aina hogala ko matam da ka ta ru bino hai ba ne tholakani ba dum complicated oi ba je ko nangna oja ma gi makha da le ga di nangna sanari ngai manung da sumana exercise to na no da fajana takpi ta birakani adu ga no da khang ba yam hena thuna khangani ko aduna personal trainer ama yar ga di paisa le jara ga di invest to biu paisa le trainer ga su kai trainer ai sa mu chu adum invest to ta bi sanare youtube da kai da pungeng di yenga ga adu ai sa ja dum grow le je sa na dum ai gi physics je satisfy oi jai hoji ai improve to kini adum sanam to ko saragi ni ai jawon to ko fajan cha gi ni si ne ko adum ngam ga ni trainer paisa le trainer ga ju yare trainer da ka ta ro no adu ga di nang paisa le trainer ga di upai le te ba ai na ha ja ni gi je nang ju invest to ngam ga di fare tawang amdragadi yareba aduda nang nang amuda potuda khanjal lurno ko daka ta lurno ba aduna sanaba dum hobiro ba ina ngasai hajagribo mayam je adum nang follow to biro aduga sana ko nang grow adum suso sho de to wang ngani ba adai ai adum video jo adum lepale dan thagala kan ko fitness ki matang yam tina simple oina complicated oina da fitness ki kamai to gani haiba matang je thagala kani ngasi je ai thagala ka do je tuesday da ne make di monday thagala ka da monday je khoi yum nga mai chakpa ma yum mai chakpa na te ko khoi post mai chakki da na mai je mood crab ko adugi adai sunday go bagi mi ju laite dana sembi na ba lai gidra ko adugi ya gidre ai monday ga thursday ga dun sukjo shoi de video ji thagala kani sigi video ji budi gym kamai sana ba hogani na laire sini sino ma ai nga sai de hajagi ma am do adu follow to biro aduga gym sana ba hobiro hayeng dagi ta hobiro hoi hayeng dagi ai na suma ha bari ko ngasi dagi hogiji ya na gym sana ba uda hobiro yam tina nang pusi do ngai khala pang ngoni ai gi pusi gym sana ba hobiji na prap change so kyuni ko ai mamang gi video do link ha pang ge ai gym sana ba hola ko dai pusi no ngai khala pang ngam gi ne ko mayam ju sung so de ngam ngani sini sino ma ngasi gi sa de lo senja ge mathang video da nam ko ga to ge gym sana ba hola ko da ai na to gi ba soi ba khara le ko adum mayam no jo dum ai na comment no na una ba soi ba khara le ko adu gi do mayam share to jara ge adu ga di star share na sma soi yu ni ko nang na sana ba hola ko da ai di si soi ro ge ha do adu ga di no na grow hena thu to ni da na aduna mathang video da na gym sana ba hola ko da mayam to na ba soi ba khara ai share to jara ge ngasi gi ga da je mathang video dong share na